ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Manipuri District Tarukki Police Station Taramangana Konba Mafamsingdagi Armed Forces Special Powers Act Lauthokle Haina Central Leaders Singdagi formal letter Tharakle Haina Chief Minister N Birena Phongdokre Sakthong gas, petrol, diesel, pipe, natural gas amadi CNG gi mamal hengalakpagi mayokta Congress Legislature Party ki leader O Ivovi amadi Manipur Pradesh Congress Committee MPCC ki President K Megasandra Luchingdana wakat mi phongkhrei ngamkhai gi matang da leiriba chei nabasing matam pumbagi oina warasin puthokpa ngamnaba center gi luchingba singa unaduna taksingani haina Rajya Sabha gi member ningthau sana zawba leishembana Mami TV da phongdorakli Sapogi matam kaktaba ban matam kharagi oina handokre boundary gi issue matam pumbagi oina warasun purakpa ngamnaba awang nongpok state singi oiba boundary commission ama lingnaba center da taksingda bani haina Congress ke leader O Zoina phongdorakli Manipuri Prime Time News Meeting Tabiriba Singbu Chan MAIBAM na khurumjari hauzik pau santona pizari Manipur ki District Tarukki Police Station Taramangana Konba Mafam Singdagi Armed Forces Special Powers Act Lauthokle Haina Central Leaders Singdagi formal letter Tharakle Haina Manipur ki Chief Minister N Birena Phongdokre Wafam asing asi Chingmerongda leiba Manipur High Court ki mapan suba mapokumon thoramga mari lenana pangthokpa thoram abanda Chief Minister N Birena Phongdoki bani Manipur High Court ki Chief Justice Sanjay Kumar Court asigi Judge Singh amadi Judiciary ki atai masak naiba miyoy kayana President Member Ojna pangthoki pathoram aduda Chief Minister N Birena hai North East ki Assam, Nagaland amasung Manipur gi mafam kharadagi Central Leaders Singna afaspa lauthokle haibagi wafam leire adumapu Myanmar border ga tainana leiba mafam singi oinadi khanaki gani haibagi wafam lei kumja listing ani tara humdoi da lingkhat ki ba High Court of Manipur na lamdam asagi judiciary system mapangal kankhat hanbada achoba thodang lorok pakaloinena singthaningai oiba mingsat kaya phongba ngam khrapsinduna lagli Masigi manung chana High Court asigi employees singda taret suba pe chana hanba laikre Chief Minister N Birena makhatana High Court of Manipur gi judicial officer singna season nanaba gari kunmapan leinabagi damak state legana lupa crore ahum lakh kuntra mari kaithokre loinena Manipur Judicial Academy sana ba lupa crore 10 lakh 13 works department ta deposit tawkre Thawagi Annex building sanabagi damak lupa crore 2 lakh 19 sanction tawkhibaga loinena Tamenglong District Court building sanaba lupa crore 2 lakh 62 amasu kaithakre Kakjing Noni amadi Senapati da Nona Sagadaba District Court Complex ki Foundation Stone so Jai asigi January thada Union Home Minister na hulamba laikre National Law University ama lingnabagi matangda so khanaba leire lengak asina corruption yawdoba lengak lon gi masak ama miyamda piba ngamnaba Judiciary ki maikaidagi ahenba support mathau tai haugi ba chahi manga da state asida ing tapa amasung tangdu leitaba phibam ama leiba ngamlakliba se Judiciary ki asoba mating yauri bani loinena matam kaya gi mamangdagi miyamna afaspa lauthokadabani haina tadura lakiba demand adu Central Leaders sina khanaduna khara makai ningba thungal lakliba sida Judiciary gi su chawraba mating yauri bani handak nongna sem level lengak asina corruption drug amadi insurgency da akhanaba miching thamduna thabak tawgani suspension of operation da yaudaba lalholof singh phaminaduna makoibo hanagi punsi mahingda lakhanaba sinbaga loinena ing tappa lamda mama oihanaba honagani haina so Chief Minister N Birena makhatana phongdoki In 6 districts will be repeat and in Nagaland 17 police stations from 7 districts will be repeat and similarly in Assam also but some part in the bordering area with the Myanmar is still under consideration. So I would like to share this happy news to all of you, including the Chief Justice and the Honorable Judges. The State Government also approved the re-employment of retired IMGS Grade 1 officers and the changing of DDO to CSS fund has been issued for the Joint Register Judiciary, High Court of Manipur.
Sakthong gas, petrol, diesel, pipe, natural gas amadi CNG gi mamal hengalakpagi mayukta Congress Legislature Party ki leader O Ivovi amadi Manipur Pradesh Congress Committee MPCC ki President ke Mega Standard luchingduna wakan mi form kre BT Rota leba Congress wama da pangthoki ba thoram aduda MPCC ki maru oiba thomi singna Sakthong gas, petrol, diesel amadi natural gas sing mamal henbagi matangda play card kaya paituna yaning daba utki Wakat mifam aduga mari lerena hanagi Chief Minister Okram Ivovi na hai. Wakat mifam asi AICC ki President Sonia Gandhi ki meeting makada India sin batung na pangthokpani. Prime Minister Narendra Modi na luchingba NDA gilengak asina chathariba thawong asidi lairaba miyambu namthabani. Lairaba miyambu khamtheng na wahan bani ngasidi. Leibak asida tangai fadana changba polam sing atiya khena mamal hegwang kre. Nong makangdana mamal hengatpagi fibam amasu leiri masi yamna laibak thiba amani lengak pairiba singna tawning pata tawba haibasi democracy ki wahantok nate opposition yaudana democracy mapung faba nate masi ki wakalon asida wakan bifam asi pangtokpani haina so o Ivovina makataki control tawraga world market e henkalakpado madugi deficit to madugi gap to India government na paisa du puthoga lairaba praja singda Swalloy daw ba hanagi mamandu dayda hengal handana yolagadi akoy laira ba praja sing sida masigi saitheng si piroy aduna gas oil gumba cooking gas gumba or petrol gumba diesel gumba sidi ina khunba mida or so called bureaucrat officer sing haibadi effort to bangamba hotna bangamba magi ai laijaba kambudadi ka shokteba laira ba daily wage earner sing Tabak doiligi tabak shuraga makhoi nom gi sara tanjariba maduna transportation gi sasi henkalakpa taragati mana taliba paisa dudi chathok chachin thau da loina sakhipta ba thau gi mamanda loi sakhita ba aduga laik tamba school chapada khopada loina sakhipta ri lairba family gi angang sing dudi laik tamhan bangam da ba ta ba Wakat mifam aduga mari lenana MPCC ki President ke Mega Sandran Hai State manga ki Mikhal Hek loi kibaga petrol diesel chakthong gas amadi natural gas ki mamal lepa leitana hengalakpa asi yamna laibak thibani BJP na luching balengak asina chathari ba thawng asi yafam thokte India da leriba miyam ki awaba sing lehanda ba haibasi Congress ki pandamni BJP na Mikhal mamang da miyam ki yaifana ba achau asawa wangang laga Mikhal Hek loi kibaga miyam bu wahan ba haibasi tawheiba natte ngasi ditangai fadana changba polam sing ka na mamal hengalakpa asina miyam asuki matik ware masi afawa khudam nate hairiba sing asi khangna lengak pairiba singna athubada thabak paikhat kadabani miyam gi mayokta leiba sing gi mayokta Congress na matam pumna makta lebli hainasu ke Mega Sandra na makhataki Petroleum product ki nung makang dana hengalaiba masing thingam dana BJP lengak lakputegi hengalakliba masina parja ase nakan yettegi sabkhai raktana ngasidi awaba mayam thengnariba mayam Maram ni ngasi handaki lahaugi by election the people ki mandate to either physical money power asina chingba mayamna tau hiaba se khoina khangbale ga su people ki mandate phangre this is okay I respect taw yedubo madugi hek nongan baga parja singda madugi hena na awaba saithing piba sidi masidi ngang khibaga adagi tawthorei basiga onare haiba se asgumba parja gi against the labor sarkar se leibigano parja leibak se phasana ngakpiyo parja gi welfare gi damakta leibiyo haiba gi protest ta Bharat Pumbada Sathabago Maiko State Sathajabani Manipur gi ngamkhai gi matang da leiriba chei nabasing matam pumagi oina chap chaba warisin ama puthokpa matam oiri masigi matang da center gi luchingba singa unaduna taksingani haina rajya sabha gi member ningthau sana zawale shemana phungdorakli Mami TV gi akhanana unaba amada ningthau sana zawale shemana hai Hauzik Southern Angami Public Organization Sapona National Highway da chathariba matam kaktaba ban asi yamna laibak thiba amadi tawhanning daba khongtang amani Manipur asi manglam chatki buwari ningtin leizaba lebak amani Manipur gi taseng ba lamkhai asi na thaiduna mioi section kharana makhoi gi lamni haina claim tawrakpa asi su laibak thibani Hauzik Sapona chathariba ban asi gi matang da state lengana Nagaland lenga kapau faunoduna warisin ama purakna ba honari lamkhai gi leiriba Jade Nabasing asi matam pumagi atabi ama lainaba satellite mapping na chingba sizinaduna waroi ama purapa matam oili masin na taduna Jade naduna adumak makata na lairagadi tumda pamda pathodok sing thoklakpa yai masi thoktana ba state lenga na honariba sige mathakta center lengak na micheng sang batang ai fade
Hiram asigi matangda handaki parliament yawa chatpagi Delhi khongsat asida center ga mari lenaba leaders singa unaduna ngamkhaigi chap saba waroi ama puraknaba taksingani haina Rajya Sabha gi member ningthau sana zawba leishembana makhataki adan hoji taurisini hariba sapona economic blockade ke type ta tawsalak pasi amuk Assam da leiba ekoigi Manipuri singna ekoigi amuk counter blockade tawi phium la pa je masa afaba khudam natte aduna sumaina sung halita na tawraga leibe mohta aidi phajana central government na masta intervention tawraga ongtang matam chupagi oina ekoigi nakhai sengna koi ngangphai si thamagadi ai yam kanagane ne khali aduna hoji honabam thokpasing adi honari state government honari adegi koigi MOS oriba Sri R.K. Ranjan ji site gi sudum honaramgani aduna masi aikogi site gi su ai isagi site gi su ai handak athubada ai Delhi chatkani parliament session jawba ai maduda unabam thokpa haibam thokpa singda ai fajana masi matang se ai makoida ai thamgani Southern Angami Public Organization Sapona Chathara Kiba Matam Kaktababan Ado Matam Karagi Oin Handok Lehaina Sapona Lautokri Sapogi General Secretary Swelul Pucho Amadi President KB Podi Sofaina Kujek Piduna Thadropa Cherol Aman Hai Sapona Chathara Kiba Matam Kaktababan Ado Ngasi Numit Chuba Pungtarani Thoidagi Matam Karagi Oin Handokli Ban Asi Handopagi Firef Ado Tenyini People's Organization TPO na Manipur lengakta Kezol Sagi Mafumdagi Police Force Lautokadabani Haina Ultimatum Pikibamadi Sapoda Ban Asi Handok na Bahira Pagaloidana Angami Public Organization ki Sahi Yankai Suropagi Celebration Pangtok Wakamari Lenana Ban Asi Handok Pio Haina Hairakpadagi Handokibani TPO na Manipur lengakta Thamdiba Ultimatum Asi Yengsindaba Taragadi Sapona Makatana Action Lorakadi Masida Toklapa Afafataki Texta Kudimak Manipur lengana Pugutabani Haina Serol Asina Makatari Kumjal Lisingamaga Chamapan Homfadra Mathoida Pass Tokiba, Northeastern Reorganization Eki Makada Kaido Kiba State Singi Chapa State Boundary, Hauzik Fabamadik Jumna Tambangamdri, Masina Maram Oirega Awang no Pokta Ladiba State Singi Marakta Lamkagi Jay Naba Labani, Jay Nariba Boundary Isuasi Matampamagi Oina Warasan Ama Puraknaba, Awang no Poki State Singi Oiba Boundary Commission Ama Lingnaba, State Lengana Center the Taksingata Haina Congress leader Ozoina Fundokri. Wafa masingasi Congress Bama da Pangtokiba Paugi Mifam Amada Ozoina Fundokibani. Paugi Mifam Aduda Ozoina Hai, Manipur Miyangi EP Riba National Highway da Economic Blockade Chathaba Haibasi Yabangamloi, Supreme Court ki ruling Amagimatung ina one blockade Chathaba, Yaroi Haibe Ek Ama State Assembly na pass Tokiba Lakibani, Madu Ekoina Ningsing Bachumi, Ek Adugimatung ina one blockade Chathariba Organization Aduna, Ban Blockade na Wahaliba Miyam da campaign season Pikatabani Haiba Wafam Fawa Yauribani. Ngasi Northeast Kid State Sing da Lady Bajay Nabasi Ayambana Boundary Isu Sing da Oi Masigi Matanda Kumjali Singamaga Chamapan Marifu Manga Marifutaruk da Same Kiba Northeast Forum da Su Kanaba Laikrabani Matam Adugi Prime Minister Rajiv Gandhi da Fawa Hiram Asigi Matanda Kangan Kiba Laikrabani Marak Sida Kumjali Singamaga Chamapan Homfadra Matoi da Pasto Kiba Northeastern Reorganization Ek Adura Maram Oirika Kaido Kiba State Singi Chap Saba State Boundary Hauzik Fawa Marik Jumna Demarcate Tawdri Masina Northeast ki State Singda State Boundary gi Chay Nabakaya Thogali Fibam Asida Chief Minister na reason Asomda Boundary gi Chay Nabalaiti Haibasi Achumba Wafam Nate Hauzik Fawa Manipur gi Oina Boundary gi Isu Sing Lady Issue Asi Matam Pumba gi Oina Warasin Ama Purak Naba Awang no Poki State Singi Oiba Boundary Commission Ama Ling Naba State Lengana Center da Taksingada Bani Hainaso Ozoina Makatana Fundoki Ana Marxida Aina, Nasi government the Heining Madudi, Wafamas hair, Lee Rava, Kui Rava, long pending Rava, Awang Parot ki Mangologi Marakta, Akoimasen, Sinadavagi, Sinkepta, Labagumba, Adugumba Makalgi, Fable Mamani. Therefore, I will appeal the government and I will like to request the Chief Minister to discuss the matter by the government at the cabinet level and request
Union government to form or to constitute a boundary commission. Awang nungpong Baruta boundary commission ama semaga. Lising ama samapan kumudra matoida North Eastern reorganization ki makada linkakitwa state singasina magi state ki sabsaba demarcation du laidavana maram moidna akoi pikraba awang nungpong Baruta tajaba mangolo furup singke amaga tokai tana bagi amaga nungsinatana bagi amaga kanana bagi masa ama oire. Democracy chatpa leibak amada paliba lengak senior politicians sina securities court niba ki fibam ama lehliba si yamna laibak thibani asiguma lengak ki sajat asi akan mamongda condemn tawi haukiba mars kuntarukta mahak masagi security lawthoki masigi matangda Manipur ki DCP da iba several pisin bagaloinena Guwahati High Court case ama thagatpadagi security amuk pirakle lengak ki asiguma sajat asi democracy ki khwadigi handaba thaki lichani hainasu ozoina makhatana phongdoki. Sometimes security ga lokthok na honerise karigino aina hangimdi. I would like to put the question direct to the government leibak ki issue da koina sim mangangi ba koidagi security ga lokthok ni what is the intention of the government in the meantime. Well, I know well karamba kana ngasi security pirgya kana karamba mida singda karamba sakta singda security piye do aina kangi well I know it well sheni adu korna budi intervent tawre adu orgasu democratic country amada sarkar du hingjaraga mapunji hingadamni haibagi such attitude of the government adu makan gi sajatto matona condemn tawningai oiba poni mado gana the quite handaba thaki level the kumdaraba akoi sajat amne I consider it. I could not appreciate such attitude of the government. Malem Bumbada Thingnariba COVID-19 Elijah as rigging out to Naba, Chamba Sixin Tarankranga, Chapinaba, Mami TV ki Mike beginning Sinzari Madudi, Yumdagi Hex Topaga Fast Marks Ubio, Mi Amagami Gimarakta, Foot Taruki Arapatambio, my mate could start in Handopio, Amadi, COVID vaccine Kapayaraba Sing, Soidana, COVID vaccine Kaptokana, Elijah Asreki Kanaba, Miampun Honaminasi. Ngasi ayuk angan ba nong alamdayda Poropat Police Station na konba telepati lambiki Turel mapanda leiba alu amadi tilhau thamba godan amagi geta sakangdaba singna bom pokai halamle hari thodok thofam dagi phongba pau amagi matung inna hariba godan ase Ramnath Sahu Jay Yangkhai manga apokpa Viswanath Sahu kowa amagini ngasi ayuk nong alamday pung 3 minute tararom tabadwaida godan gi gate maktada bom adu pokai halambani bom pokai ba adu da gate ki saruk khara amang ata thokpa natana atai thoidok pa asok apan amasung bisi mina yaukide panba yabadi tha khara ki mamang da so hariba mafum asimaktada sakhangdaba sina bom pokai halambagi thodok thokiba leikrabani Manipur lenga ki Department of Treasuries and Accounts Senior Accountant oina thabak toba Abdul Hai ngarang nungtil pung 3 minute tararom tabada Vigilance and Anti-Corruption ki team amana fagal lehari hiramasigi matangda Vigilance and Anti-Corruption Department ki SP na thopa cherol amagi matung inna Faraba Abdul Hai asi Thobal ki Treasury Officer thabak tobani mahakna Manipur lenga ki tongan ba department singivil pass toba mari lenana senja thumja sati haibigi maralda Vigilance and Anti-Corruption Police Station da FIR ama register tawraki Faraba mioi asi Vigilance and Anti-Corruption na makhatana investigation chathaba yanaba Thobal Court ki Special Judge na mathang tha April ki tang mga fawba police custody da remand pire haina su cherol asina makatarakli Green India, Green Northeast, Green Manipur, Stay Away from Drugs Habit Team gi makada Mari Suba Oina Pangtopa Anis Ahmad ki solo marathon ngasi Kanglagi Nongchuk Thangba Khozang dagi lamthakre Matam amada India ki environment ki tungna fom oiramba Awang Nongpok lamdam ngasi di mahausa gi khalda aduki matik ahong balak le haina Moirang Assembly constituency ki MLA Thongam Santina Phungdorakli Safe Forest, Safe Wildlife have a puzzle young Jen Kiba, Anis Ahmad ki solo marathon adu Moirang AC ki MLA Thongam Santi Amasung, Imphal West District Police ki SP KSS Sivakantana Lamthaki, Kanglagi Nongchuk Thangba Khozang daki Lamthaki ba marathon adu Singzamai, Kwakaichel Kaisampat Nagamapal MAIBAM amadi, Singwairong ki Assam Rifles Post na Chingba mafam Sing young Jen Ki. Sek Brothers na sponsor Tauraga Green Universal Foundation India Manipur na sinduna pangtopa solo marathon aduga mari lena na MLA Thongam Santi na hai Malem da ing asagi khal kaitharak pana pirapa saiting asi khangbadagi Government of India na kumjale singani taramari da Green Mission haudoki
mahusagi khal kandaba yade haiba wakhalonda sangsilakiba mission asi government khaktana mai pakhan bangam loi lamdam asida khunda minariba mipum khuding magna mission asi mai pakpangam naba achoba thodang lofom thoi manipur da su aing asagi khal kai tharakpana awaba seitheng kaya mayuk naringai talak asida drug ki asoba samasya amasula thengnari Jingi mafom singda lamai thariba si mahusagi khalda singna batanatana lamdam amabu tumna manghan bangamba popi pabi thabagi khudong chawal amasu lawdaba nate asigumba kaya asi urubadagi anis ahaman mahusagi khal kandaba yade haiba wakhalon amagi makhada maki solo marathon asi hawdokibani masida mipum khudingmangna support tawmina si haiba wafun so MLA thongam santina makhatana phongdoki Anis Ahmad na chatliba slow marathon race matam se aidi thengbal la na kan kan na hala tawid na din maram ni malem sida hin sage khal kair pan maram orega malem sida hin ni wa thawai mioi bedana tana thawai pa ta chi go khudi makna masi sai thien ma khagna ba matam na environment sina kair pa de ai ko ye ye sai thien se thengna la ba ko da ba da masi matam ni ko timal le na ilom jo Solo marathon lamthabagi thoram aduda saruk yakeba Impal West District Police ki SP KSS Sivakantan hai Anis Ahmad ki solo marathon asi ahan ba hawdagi lamthabada saruk yadun laki mak asi mahosagi khalbulum na lawba misak amani mari suba solo marathon ki theme asina lamdam asida khundaminari ba miyamda environment kandaba yade amasung nisadagi lapna leidun haksang phana leisi haiba maru oiba pauzil amasupiri Asuguma khongthang asida ikoi puna support tawfam thoi loinana maki mission asi mai pakna ba honabada asawa thodang nomina si haina SP Sivakantana makhataki Solo marathon hudropataki akoi punna akoi na develop toroga hudropibani ado marksi akoi From Primakra, you want environmental game that concern with the Yamna Pavanga, the Mahanga, Pangto, Mari Super, Solo Marathon Seda, marking mission say, a point Mayam Primakna, marking mission is to show you, I mean, a sea and Culture hinghange hairabadi culture tawriba miyoi sing hinghanba mathau tai haina Manipur University of Culture ki Vice Chancellor Pawnam Gunindrona phongdokre wafum asing asi Palace Compound leba iboyama samang lila sangnenda Manipur Cultural Council na sinduna pangtopa one-day convention on culture for integrity haiba thoram amada VC Pawnam Gunindrona phongdokibani thoram aduda resource person oina saruk yakhiba VC Pawnam Gunindron hai Saukraba India ki subcontinent asida missing yamdaba piklaba iramda Manipur na culture amasung sports ki lamda khudol tawriba si mapan naide Manipur ki ras lila asi India ki classical dancing ki manungda tomthin ngalibani loinana Bengal dagi horaki ba sankritan asi Manipur da tatna thanaba yadaba ama oiduna laki Manipuri sankritan haina thoidok hendona popular oiraba art form asi UNESCO ki tangible heritage ki manungda chanba ama ngamkhre masida sunatana malemda masana ama oina maming leiraba Polo lamdam asidagi hokibani loinana malemgi tongan tongan mafam singda Manipur gi thang tana choba mafam ama kanduna leidibani sports amasung culture gi lamda Manipur na India ta natana malemgi thak ta fawa contribute tawri habasi leidiba ekhoi gi culture amasung sports na mayek sing na takli ekhoi gi culture gi masak sing asi fazai haina miyam da launari adubu hariba ekhoi gi ina khullaba culture asibo hinghanaba amasung hena masak thokan gi harabadi culture tawriba miyoi sing so hinghanba mathau tai Makoigi mapan na ngasi aikoigi culture gi damak south topa fauri bani aduna culture amasung culture toriba miyoi sing hingan ge harabadi university college amadi school gi thakta culture bu subject ama oina yauhan bagi tangai fadabalai National Education Policy 2020 daso culture amasung language ki achoba mafam ama chauna piduna leiri bani haiba wafam su Pawnam Gunindrona makhatana phongdoki Every culture has a to be adapted to the law of the only culture is Hingan must other Hingan must other than we have to the mechanism of the institution, either university or college or school, must be started. Mechanism of institutions is a massive culture. How to learn culture? As a Hingan. Culture in the culture in the culture
Malemgi atai mafam singda pangtok nabagom Association of Professional Social Workers Manipur APSWM na sinduna World Social Work Day gi thorom ngasi Manipur Press Club da pangtok re co-building a new eco-social world leaving no one behind have a team da pangtopa thorom aduda CRPF MN sector gi DIG Ravindra Singh Rutella amadi APSWM gi President S Sarat Kumar Sharma na mathang sinna Chief Guest amadi President oina sarugyaki Thoram aduga mari lenena APSWM gi President S Sarat Kumar hai Social work habasi khunai amagi yamna maru oiba masak amani pangthok liba thoram asi miyam da social work ki machat sing miyam da marik chumna khanghanabani marak sida khunai asida train toraba professional social workers singi thodang yamna chawi miyoi basi mahu sana tongan tongan ba problem sing lei problem sing asi professional social workers singna solve tawna ba hona bada achoba thodang lori Kunai asida thok liba problem sing maru oina imung managi problem sing solve tawna ba hauzik Imphal East amadi West Police Station da Family Counseling Center sing hangli Family Counseling asigi maru oiba asi India government na munna khamduna hauzik ti Manipur gi tongan ba district sing da counseling center sing na link na hangna ba honari haina mahang na makataki Nupi singi divorce rate wakalakpa marital discord arba khana chena ba tholakpa maya masi police ki FIR chandana koina police na koida refer taraga case koina machine amicable solution tawba koi ke formality police ke yaudana koina solution tawraga mai men halan ba achigi counseling center solution tawjai de hauji pipeline da all the baro sarkar na su koina tawba counseling center si ya kara masak khangbi dana all the district ta hangu haidana tawdana koi pipeline da hauji proposal thagre Ngasigi thoram adugi manung chana action plans for creating values, policies and practice for trust, security and sustainability of all people have a topic the symposium amasu pangthoki. Sri Govindaji Raseswari Palamarufna Rajya Sabha ki member Ningthau Sana Zawbalation ba opagi thoram amangasi Sana konung da chinglem na pangthokre thoram aduga mari lenena Rajya Sabha ki member Ningthau Sana Zawbalation ba na hai Rajya Sabha ki member oine ba wakalon laki ba do Manipur miyam gi yaifana ba thabak thoram sing mapung fana pangthoki habki aning bana mang tharaga loki ba firefni miyam na nusi biduna ngasidi Rajya Sabha ki member ama oire Rajya Sabha ki member ama Satkibadu achoba singna ba amani Magna Parliament Manipur gi isu tara rom puthokre Manipuri mayek India gi senyekta hapna bataksin ba Manipuri loan classical language ki status ta thamna ba amadi Manipur University of Culture bu Central University ki thangta pukhatna ba wafam kaya thamki ngasi Raseswari Palamarop na opiduna puning thogat ba si apen ba fawi makha tara somiya na thongna hapiu magna hek ngamliba makhai miya gi seba tawki gani haina Rajya Sabha gi member Ningthau Sana Zawbalation bana makhataki Tiyan laba matam sida ay laiba ki damot hai batare koi issue maya mama ay parliament da pukasaki haji pau issue koi tara gi mathatta sahibi ba koi cultural university se kai no ona ba koi central university ona ba kana jagi adu dagi koi gi paisa da koi gi mai yaw na ba kana jagi haji madu yara ani reserve na madu mali design committee thada gre adudagi atai mayam amasu adai koi gi Manipuri language se masi koi classical status ta lakna ba madu so ji yam kana process tawri sumaina tielaba sahi singsida matam sida aina deiba ki tam tanen issue si tara gi to puthok sagi maram de aina rai sabha chapta su aigonda pura singna bam go lona na sakre aduna anya bu dom ta tawge hadu wakhal sasabani Thoram aduda Manipur Women Commission ki hanagi chairperson Rajaswari Palamar ki president Dr. C.S. Damini Manipur ki saknaraba filmmaker Oken Amakjam amadi Rajaswari Palagi maru oiba member singna sarugyaki Thoram ki sargoma oina Rajaswari Palagi Sankritan Gazette documentary film Palamaruf asiki chahi ki magazine amadi Dr. C.S. Damini na iba Buddha Gaya ki sana khongnang makhongda haina mingthon ba lamkoi wari ki larik amasu Rajya Sabha ki member Ningthau Sana Zawbalation bana phongki Nupi Manbi Singsu Society asida community ama oiba maramna hiram khudingmakta society asiga punna chatminaba mathau tai haina All Manipur Nupi Manbi Association AMN MA ki secretary Santa Kuraina phongdokre
Wafam asi All Manipur Nupi Manbi Association Senduna International Transgender Day of Visibility ga mari lenana pangthokiba imagi fanek haiba thoram amada Santa Kuraina phongtokibani Imphagi Singh Publicity Building News Second Labor Luf Asigi Office da Tongan Bandupi Manbi Kayana Saruk Yakiba Thoram Aduda Santa Kuraina Hai Nupi Manbi Singbo Society Asida Tati Taoina Tawi Bata Tongan Bamiching Amada Yengi Bahabsi Yam the Livak Tibani Asigumba Wakalon Asi Toido Pamatau Tai Ngapigani Tado Pamatau Tai Lamdam Sigi Ima Singna Seliba Fanek Haba Fizol Asi Lamdam Sigi Oina Tana Tanabayaro Daba Fizol Amani Fizol Asi Sepan Hiram Kudik Makta Kanabakayalai Wakalon Asigi Makada Imagi Fanek Haba Tauramasi Pangtokuna Nupi Manbi Singda Fanek Yantokpani Nupi Manbi Singna Yantok Liba Fanek Sing Asibu Kudol Taubira Palamdam Sigi Ima Sing Busu Takarpa Fongdok Jari Haba Wafamso All Manipur Nupi Manbi Association ki Secretary Santa Kuraina Fongdoki Loina na akoina tinari violence me amse akoi body siga society ki belief to conform to ba akoi body si ko copy ba physics si na ne ba then what is that physics that's a fanek si tana ba dai koin kutong sa ba maya mangi akoina punsi si awa ba khumoi na tum loina ra ba chat le ba adui dina fanek si tana ba ne ba then fanek si da puri ba magi Hazaba Mayam City Tauna, Pataba the Gingang Topa, Imagi Kudol, Mayam like Akoi Masipuna Maxakan, but still we love Fane. We aspire to wear Fane. Adu Bataradi, I couldn't panic Sikimarus, the lady, Magi Wari since that we decided we all the right time to raise that question to the society. Nupa Sabi Singh na Nupagi Matogum Nisa Sasinduna Natabalambida Saloidabani Haina 16 Ngapigani Hufumapan Suba Battalion CRPF Manipur Medical Officer Oiba Dr. P. Premlatana Fongdokre Wafamasi All Transmen Association ATMA Manipur Sinduna Imphal West ke Kesamtong Hodam Lerakta Leiba Daina Posang Bangi Yumda Pangtokiba Transgender Day of Visibility ki Thoramda Dr. P. Premlatana Fongdokibani District Legal Service Authority Imphal West ne sponsor Toduna Tongan Masak Naiba Miyoi Kayana Saruk Yakiba Thoram Aduda Dr. P. Premlatana Hai Nupi Sabi Amadi Nupa Saba Kudimak Wakal Tamoy Dinghanaba Tawredabani Nupa Saba Natroga Nupi Sabi Habasi Nupa Nupigi Chromosome Hendok Henjin Leiba Amadi Sex Organ Yansinaba Maramdagi Oirakibani Nupi Singna Fizet Saksada Nupagi Matawum Salabaso Nisagi Polam Sing Season Nabatobigano Nisa Season Naba Habasina Hiram Kudinda Mangta Rakta Balambi Oi Maram Aduna Isagi Hainaba Sinfam Amamam Pajana Masak Tok na Hingnaba Honabiu Hainaso Dr. P. Premlatana Makatana Fungdoki Aina clinic dan khangde ama khangde hojigan ni nupi singsigi psychology sida sumai hai de ko guli sa ba yu thakpa nupa da isa pi do sa ru di nupi da nupa sa ba da isa pi rage hai de adu da aina taningi ba point se noi nupa ole na nupa dong ni sa sa ka tra guli yu thakatra guli sa ka tra si ne andro changes to por o adu ga moi da noi hojing noi masak ta pe are hai be wani da yani bra adune noi kai waro no hauji noi landing tau gre noi visibility se pura clear oi gre noi phajaba afaba mi amamam oina ba noi nasagi kamai ni hingada gi haibegi ko kai no ma lambi sem ba yar ba natro yare ko Haukiba Pungkun Mari Asida Manipur da Miyoi Samri Marifu Maphan COVID test tawbada Miyoi ama nauna COVID-19 positive oibagaloina state asida leina asina nabagi masing lak ama listing kuntra taret subna Marifu dara mari yaukre leina asina maram oiraga Miyoi amata laikidre COVID-19 command control room tagi ngasi numidang wairam pung mga fawbada fangba paw amagi matung inna Miyoi mga nava faduna dichas tawkre Nava farapagi apan masing na lak ama listing kuntra mari samapan nifu sukre active case sa kuntra mari leiri leina asina maram oiraga laikidaba migi apan masing na listing ani chama kunni fagalakpagi chang sada mari fudara ni panda string mari ahomni COVID leina asida gi ngak thok na balengang na paikhatpa thausil amagi makhada miyoi kaya amasu numit khudingi COVID vaccine kapthokli COVID vaccine kapthokiba masing na ngasi fawbada miyoi lak kuntaret listing marifu tare sumna tarungni haukiba pungkun mari da DTF oxygen cylinder sani marifu matoi amadi BTF oxygen cylinder marifu tarat taret maripur gi tongan tongan ba nalang sangsingda fangan bangam kre haina COVID-19 command control room deki fangba pawo asina makatari
National Khadi Commission Board ki makhada Manipur Khadi and Village Industries Board amasung Village Industries Board na khusam naduna tha asige kunhumdoi deki satharakpa Prime Minister Employment Generation Program Exhibition 2021-22 ngasi Lamphel Pata leba MKVIB Complex Solution Kre Losen bagi thoram adu dazuri vam AC ki MLA Asafuddin Manipur KVIB ki Chairman L Radha Kishore MKVIB ki Ex-Chief Executive Officer PS Khangmaidun Chief Executive Officer TS Ibom Chana Athoiba Mitunglen Singh oina sarugyaki Thoramga Mari Lenana MLA Asafuddin na hai Khadi Board na asigumba exhibition ama silibasi entrepreneurs sing na lengakta entrepreneurs sing da lengana loan oina thada kiba senfam sing adugi kana ba fanglibra haibadu sek tawbani adubo handaki exhibition asida pothok liba pothok sing uraga Manipur gi entrepreneurs sing maru oina nupi sing na khusa haibaki amadi village industries ki pothok dingtina pothok le khangbada nungai ba fawi haina sumhak na makhataki Exhibition adu da sarugya ki ba store singi marakta athoi ehan tanadun makok matang taraba singdai kai khumnaba utuna certificate su yantoki Later later namaram orga nursing paramedical amadi radiology na chingba course sing tamning laga tamba fangraba mahiroi singi damag Saina Institute of Medical Sciences SIMS na Matang pumagi thong laun hangli Sims asi sel tanbiki pandam da linkhat ki banate haina institute asige managing director Dr. S Kumar na phongdorakli wafum asing asi Senapati district ki chini kon da leiba Saina Institute of Nursing da pangthok ki ba freshers meet kam lamp lightning amadi capping ceremony ki thoram amada Dr. S Kumar na phongdokhi bani Saina group of institute ki student union sinduna pangthok ki ba thoram aduda Athoiba Mitunglen Singna Florence Nightingale ki photo da leisu katuna ikai khumnaba utki loina na maira su khalaba matung Sims Group of Institute ki mari subabes ki JNM Mahiroi Singna lamp lighting amasung capping ceremony pangthoki thoram sing adu pangthoklaba matung mari subabes ki JNM ki nurse Nimfuna wasak loki thoram aduga mari lenana Sims ki managing director Dr. S Kumar hai Sims na chai khudingi orphan manga taruk khangatuna tongan ba course sing da lem na mahai tamhali adubo handak chahi ki oina orphan kun manga khangatuna JNM paramedical radiology amadi MLT na singba department sing da lem na mahai tamhan kre Institute asi lamdam asi da lairiba leitalare sing da makhangba institute amani haina so Dr. S Kumar na makhatana phungdoki legi kugi radiology MLT gumba koi pharmacy gumba sing koina orphan sing da mutha free of cost thamjabane smai tong na koina science na chai paisa tanbi da mutha nate koi legriba leitabla ba mayam sing da mutha khala kan da likat pa gumba science medical sciences no kai gumba hogik su kai gumba koi lekai da adigi koi kungang sing da koi city sing da orphan mama pa lejatra ba kana gumba lejatra ba sing da mutha di science medical sciences ta taram ukchari Kumja lisingani kuni thoi dagi kunmari fawa Democratic Students Alliance Manipur gi Visnupur District Council gi nauna thau puguda ba mioi sing khanbagi thoram amanga se lof asigi masaloishang oidiba Visnupur Kha Junior High School da pangthok ri hari hiramasigi matang da desam gi Publicity Secretary and Propaganda thaudam semjaina thadro pachirol amigi matung inna Mahiroi Luf asigi mayai sangi Secretary General amasung Secretary Organization and Coordination Secretary yauna pangthok ki bathoram aduda Desam Visnupur District Council gi nauna khankraba thau pugudaba sing adudi President ki post da pilot khangemam Vice President da Elvina Kanta amasung and Ivote Secretary General da Marangtem James Finance Secretary and Accountant Warepam Dinku amadi Secretary Organization and Coordination Secretary da Pukhrambam Benjuni haina serol asina makhataragli COVID laichat laksin na balenga na lokhalak diba sexing tarangi manung chenna lengang na piri ba COVID ki chenna kanglon ngak taba miyo sing police na father na fine tian bagi thabak ngasi sumakata na chathari ngasi sathaki ba police ki drive ta COVID ki chenna kanglon ngak taba miyo mapan police na father na fine tian ki tungda miyo sing adu warning piraga thadoki ngasi sathaki ba police ki drive adu da fine on nupa starter yankai khomka ki makata na COVID ki chenna kanglon ngak taba thinglarabadi National Disaster Management Act lisingani magagi makada akan action logani haina Inspector General of Police Operation E Priyo Kumar Thadro Pachirol aman hari Special Commando amasung taramanga suba Assam Rifles ke apun batim amana lona thinkraba lalholof Manipur Tribal Revolutionary Army MTRA gi kadar ama fari hari Police tagi phongba pau amgi matung inna Sangakfam Bazar area da lona thinkraba lalholof amagi kadar lai haiba kagnaba pau ama phongbadagi Special Commando gi SPTS Krishna Tombi ki meeting makhada
OC Subedar L Vivekanandana Luchingba Special Commando amasung Taramanga Suba Assam Rifles ki apun batim amana ngarang ayuk Sangakpong Bazar gi area da thiba hombagi thabak chathaki Maduda Kamjong District ki manung chanba Manthoram Khul degi AD Making Allies Daiba Koba MTRA ki kadar ama EK School manakta ki fagat ki Faraba miyoy adudagi mobile phone ahum amasung MTRA ki demand letter ni funithoy amagaso fangbagam ki Faraba AD Making ki panthakta Hengang Police Station da case ama lokhatuna makha taba wahang pang chatari haina supao asina makha tarakli All Community Development Organization More Ekodom gi hanagi President Oiramba RK Rajkumar Sanaya Mathas ki tangkun mapanda masagi anaba amana maram oiraga leikhidabada All Manipur United Clubs Organization amuko Poire Lemeral Mera Paibi Apunba Manipur amadi All Manipur Women's Voluntary Association awaba fogdorakli Hiramasigi matangda amuko gi Secretary Publicity Laishram Krishna Chandra gi na thadrok pachirol amagi matung inna Leikidraba RK Sanaya Mamarebak Maramdam gi damak hanba leitaba thongnaga loinana chen songlaba misakni magna hinglinge matamda Manipur gi apunba saktam amastagana bahwanabada More area da khunda minariba tongan tongan ba kanglop singilu chingba kaya ga punsintuna maru eba thodang kaya pangthok lamki inkhalak liba naharol singi yaifa thorangi damak young boys Club More amasung Citizen Welfare Club More lekhatpada achauba thodang lauki ma ki punsigi aroiba mikot fawa ACDROP amasung Ekodom gi advisor oiramki asigumba leiba ki tanglaba thomi asina leikidaba haibasin mensinba gamlaroi daba lamdam asigi achauba mangzabani ma ki thawai mirel na mapugi leikol da ingna chingna leiba ngamnaba thoni zari haina jerol asina makha tarakli aroiba da maru epa pau amu hana bizari Manipur ki district taru ki police station taramanga na konba mafam singdagi Armed Forces Special Powers Act lauthok le haina Central Leader singdagi formal letter tharak le haina Chief Minister N Birena phongdokre Sakthong gas petrol diesel paf natural gas amadi CNG gi mamal hengalakpa ki mayokta Congress Legislature Party ki leader O Ivovi amadi Manipur Pradesh Congress Committee MPCC ki President K Mega Sandra Luchingdana wakat mi phongkhrei ngamkhai gi matang da leiriba chei nabasing matam pumagi oina warasin puthokpa ngamdaba center gi luchingba singa unaduna taksingani haina Rajya Sabha gi member Ningthau Sana Zawbalai Shemana Mami TV da phongdorakli Sapogi matam kakdaba ban matam kharagi oina handokre boundary gi issue matam pumagi oina warasin purakpa ngamnaba awang nopok state singi oiba boundary commission ama lingnaba center da taksingdada bani haina Congress ki leader Ozoina phongdorakli Mami TV ki Manipuri Prime Time News matang asad daloi sari miyang tabiriba singbu amuka hanna chan maibam na khurumjari